Lakhipur Online Puthok Saba April Gitang Ani Sagol Se Numit Ki Khomjinba Pao Tabirase Ahan Bada Marui Pao Kausik Rai fans na Lakhipur Kendra Ki Mapum Kayada Makatana Mikal Ki campaign Sathari Lok Sabha Ki MP Dr. Bimola Koizam Laktuna Ngarang Dr. Maimom Santi Kumar Ki vote Khomkre BJP na chahi chupa April Fool gumna Miyambulana Lamjingli haina Congress MP Dr. Angomcha Bimola Koizam na Phongdokre Silchar gi Rudra Enterprise ki chahi ani mapung pharakpada Anoba Harbal Pothok Sing Puthokre Kendra gi Home Minister Amit Shah na Mukhyamantri Yumnam Khemchan gaunakre Manipur gi damak nupi sing tagi oiba IRB samgatna bagi ayapa pikre amasung Iran ki President na ceasefire ki damak haijarakre haiba Donald Trump ki wafam adu Iran na chumdapa pauni haikre Haujik mapung oiba pau tabirase Haukiba Mars ki tang kunipan dagi hauduna Kausik Rai fans of Lakhipur Manipuris ki thomi singna Lopasi ki chairman RK Sanahal ki luching makhada Lakhipur Kendra ki mapam kayada BJP mirep amasung Haujik Assam ki mantri oriba Sri Kausik Rai ki tamak election campaign mapung phana chathari Haukiba Mars ki tang kun mapanda Binakandi part 2 Binakandi Natun Ramnagar Boali Manipuri Bosti amadi Chingjur Grant number 32 Manipuri Bosti da chatuna Mikhal Gamari Lainaba Mipam Kaya Pangthoki Amadi Lamdam Singh Asigi Wakat Kaya Supurakhe Mathang Mars ki tang kuntra Ningthau Kabanamita Ningthem Kun Maning Laikai Amadi Sribar Awang Laikai da Miyam Gi Oiba Mipam Pangthoktuna BJP Mirep Sri Kausik Rai ki tamak vote khomba ki thabak makha chathaki loinana Mipam da Ningthem Kul Maning Laikai gi lambi ki hauji ki phibam puthokduna kumna nainakhi Mathang Mars ki tang kuntra mathoi nungtil pung ahum taba matamda Borbil da leiba Gaurachandra Sharma ki mandapta chairman RK Sanahal na mipam apoiduna pangthokiba mipamda Posangmab Raj Bihari Arambab Nandababu Professor KN Chan RK Sanahal Saugaijam Raskishor Saugaijam Subongkor Oinam Biramani GP President Elangbam Ongbi Surekha amadi Leisungbam Rabindra Nachingba Miyoi Singna Saruyatuna Wafam Kaya Nainakhi Mifamda Borbil Miyamna Colony Haraga Khangnaba aduga Thangana Leiriba Mandir Ani ki phibam puthokduna nainakhi Ngarang April ki tang ama Jumsakaisi numita Sribar Awang Laikai da Lupasigi election campaign gi mifam makhatana chathakhi mifam aduda laikai adugi awada pakaya sukumna nainakhi ngasi April ki tang ani ayuki pung 10 dagi hauduna nungphau Lakhipur len laikai Fulartol Khunau Konjeng laikai amati Chaprauda Mantri Kausik Rai ki damak Mikhal ki campaign makha chatharagani haina Lupasigi convener Posangmam Raj Bihari ki cherolamata phongdorakle Lakliba April ki tang mapanda pangthokadoriba Assam Assembly Mikhal Gamari Lainana Congress ki star campaigner Manipur State ki inner MP Professor Angomcha Bimola Koizam Silchar Airport tangarang thunglakiba Lainana Lakhipur ki Congress Mirep Dr. Maimom Santi Kumar na MP bu Harautiam na okre Matungda Kasar Joypur Awang Laikai da Lakhipur ki Congress Mirep oina chongthoragliba Dr. Maimom Santi Kumar okpagi thormama Joypur Awang Laikai miyamna pangthokre Thaumasida Manipur Inargi Congress MP Professor Angomcha Bimola Koizamna Athoiba mithung oina saruyakhi Thaurum haugalakpada Ningol macha singna Daista leitengliba singi maphamda lengyan fi kudol tamki matungda Daista leitengkiba social activist Thokchum Mani Kumarna Lakhipur ki mirep oriba si Meitei ki nongsa amani haikhi amati Joypur ki miyamna Meitei ki nikhanduna amati Oja Santi ki tamakta chongthok pirakpada Joypur Awang Laikai ki miyambu thagatpa phongdokhi amati Oja Santi da vote hapinaba miyamda haijakhi Lakhipur ki Congress mirep Dr. Maimom Santi Kumar na phongdokhi bada Joypur ki thauna pharaba ichilinau singna mahakpu Meitei khungang singda changlakpa yaroi haina lauraba phawbada khulasi ki miyamna mifam pangthokangiba asida thagatpa phongdokhi amadi Maitei ki damakta reserve oriba Lakhipur asi Maitei na phangkhragani haibagi akiba leitaba sunate haina mahakna pankhe amadi CM na Maitei ki damakta autonomous council piragani haiba adu haujik phawba pibidriba asi miyamda April Fool tawbani haikhe MP Angomcha Bimola Koizam na haikhe beda
National Party na miti masamada ticket piraba phawbada aikhoi masel gi marakta machet na kaibagi saktam oiramliba sida mahangna nungai tapa phawi haike Lakhipur lamdamasi yamna nungsiba lamdamni irabot ki saidangpam oiramba maphamasi yamna sokchilamba si uraga thamoida nungai tapa phawi haina su mahangna phongdoke Manipur gi miyamna amato ina mahakbo vote khalakpa kumna Lakhipur gi miyamsu amato oibiu haike maitei masel di sel gi damakta mama mapa masak khangba ngamdaba jati ni haina miyamna nongmadi hairakani hainasu mahakna panke mahakna Congress ki mirep oibeta natana mitei masa amasu oiriba Dr. Maimom Santi Kumar da miyam gi mamal yamla babot pibinaba amadi miyam gi seba tawhanbiu haijake thauramadu da MP Angomcha Bimola Koizam mirep oiriba Maimom Santi Kumar Raja Bazar Block ki President Pradeep Kumar Pal Social Activist Mangal Yengkhom Lakhipur Block President Mahibur Rahman Khan District Vice President Ashok Baidda Jiribam Block President K Santi Kumar Singh amadi Social Activist Thokcho Mani Kumar Sarukyake Santi Kumar Ing Panjadra Basung Itilinaw kaya amagi Matin dagi Indian National Congress na tiket piduna Lakhipur Kendra asigi minep ama oiduna Songthodak pagi matungda Lakhipur Kendra asida layriba maitei kunggang kuding dagi Ananay hakpu Sanglak pajaroy Election ki campaign tau pajaroy haiduna Social media da like thaduna nong magitattana miyoy karana kholaw lawrugi matong phawada aki tujung tungoy nalaga maitay imaki macha singgu mangasi tunglam chatta manglam chatta thoki dawa thodo wathok kaya siga tungoy nalaga aki ba tujung ba tungoy nalaga ngasi makhoi na chongthokna aibu mafam masida mifam mapangthok pagi ayaba amadi Manipur sana lebak tagi lengpidak liba maitay aikogi pongje ningai oiba amat tangai ro maitei nongsha MP Dr. Professor akoi jam bimol bu mafam masida la kanbagi da makta aina kunja sibu audimal kundu cheni maitei MLA ahum khat already oitraba niraja uba Subhankar Kaji Kutub na chingba nyoy singla Lakhipur ki MLA oitre masi chahi jakai umdugi matung dani nanai hakna Congress ki ticket pai do laksari basi miyo lising tara tare legi base hanjin ha pa kasu MLA ka bang moyaina miyo kran hairi adu kudum amadang hai jage nasi sonaida kutub ahmed mojumdar ne MLA ho hibado magi voter lising am ga jahum kattani midei pangan moya kasu midei mayam support tor ko maka Tripura da Birajit Sinha ko MLA magi voter lising ani khada lai mitei Tripura da adu tarung lak sure man MLA kari basi adu ne godi makhoina hanjin na hai base chumbara lanra tai Sidi yadena aina miya da chokta Manipur ki itihas ta mukta thokhine ba election ne nahagi MP kari se lising tranga kun hela kana ne yap thine hela kanda Handak ki voter koi na kari se lakh amaga lising tara hela ini kar madu voter na bai na masite sikep thadana nongmai kapsan na phadana pudana paisa langjan na koi masen sida thara boga miyam na yadena na lepa kan ne bosi madu ki miyam ke power to fire kan chan kan ne bosi tara ego force madu ki miyam ki feeling do sida Lakhipur ki ichena na sida yaw ka di already hana phibam so le ra Manipur ki phibam Assam da le biniba Manipur ki miyam phibam phagat ningai su dai leite mingon da saidang ka mina paisa pira ka chawmi na le ko de ninga si ko ki sana le ba oni tu toi Thauromasigi makha chatharakpo ina Assam Assembly Mikal ki Congress ki star campaigner Manipur State ki inner MP Professor Angomcha Bimola Koizamna Kasar Singirbon da chatuna Mikal ki campaign ga mari leinana wafam kaya su phongdokhe karigi da makta no ba adu su pik khaba khunai marak sida chamakanu hai ngami ba matu gi kok se karamba no isine bai na na as ai ti ka da dai kari khana na tawri no sinai amuka so nai jage pik
ꯈ꯭ꯔꯕ ꯈꯨꯟꯅꯥꯏ ꯃꯆꯦꯠ delimitation ꯇꯧꯔꯒ ꯑꯃꯛꯀꯟꯅ ꯚꯣꯠ ꯀꯥꯗꯅꯕ ꯁꯤꯜꯂꯛꯑꯕ ꯐꯣꯡꯗꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯕ ꯃꯌꯥꯝ ꯂꯩꯔꯕꯅꯤ ꯑꯁꯦꯡꯕꯒꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯗ ꯃꯃꯤꯠ ꯄꯥꯡꯕꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯅ ꯄꯥꯡꯉꯤꯉꯩꯗ ꯀꯁꯥꯔꯗ ꯂꯩꯕ ꯃꯤꯅ ꯄꯥꯡꯉꯛꯏꯗꯤ ꯃꯔꯛꯇꯨꯗ ꯌꯦꯡꯉꯛꯀꯥꯟꯗ ꯁꯨꯝ ꯊꯤꯖꯤꯟꯕꯗ ꯃꯅꯤꯄꯨꯔ ꯃꯆꯥ ꯃꯅꯤꯄꯨꯔꯤꯅ ꯂꯩꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥ ꯑꯃꯁꯨꯡ ꯑꯁꯥꯝꯗ ꯂꯩꯕꯁꯤ ꯐꯤꯕꯝ ꯌꯥꯝ ꯊꯤꯅ ꯁꯣꯛꯑꯦꯁꯦ ꯑꯩ ꯎꯔꯦꯕ ꯍꯥꯟꯅꯗꯒꯤ ꯆꯍꯤ 10 ꯀꯁꯥꯔꯗ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯃꯤꯔꯦꯞꯁꯤꯡꯒꯤ ꯚꯣꯠ ꯈꯣꯝꯕ ꯂꯥꯛꯈꯤꯕ ꯃꯅꯤꯄꯨꯔ ꯏꯅꯔ ꯂꯣꯛ ꯁꯚꯥ ꯀꯦꯟꯗ꯭ꯔꯒꯤ ꯀꯪꯒ꯭ꯔꯦꯁ MP ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯂꯥ ꯀꯣꯏꯖꯝꯅ ꯑꯦꯄ꯭ꯔꯤꯜ ꯐꯨꯜ ꯍꯥꯏꯕꯁꯤꯗꯤ ꯆꯍꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯕꯅꯤ ꯑꯗꯨꯕꯨ BJPꯅ ꯃꯤꯌꯥꯝꯗ ꯆꯍꯤ ꯆꯨꯞꯄ ꯑꯦꯄ꯭ꯔꯤꯜ ꯐꯨꯜꯒꯨꯝꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯦ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈ꯭ꯔꯦ ꯋꯥꯐꯝ ꯑꯁꯤ ꯉꯔꯥꯡ ꯁꯤꯜꯆꯔꯒꯤ ꯏꯟꯗꯤꯔꯥ ꯚꯕꯟꯗ ꯁꯤꯜꯆꯔ ꯗꯤꯁꯇ꯭ꯔꯤꯛ ꯀꯪꯒ꯭ꯔꯦꯁ ꯀꯃꯤꯇꯤꯅ ꯁꯤꯟꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯃꯤꯈꯜ ꯍꯦꯛ ꯂꯥꯛꯄꯒ BJPꯅ ꯙꯔꯃꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯗꯨꯅ ꯚꯣꯠ ꯈꯣꯝꯅꯕ ꯍꯣꯠꯅꯩ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯔꯗꯨꯅ ꯑꯁꯤꯒꯨꯝꯕ ꯔꯥꯖꯅꯤꯇꯤ ꯑꯁꯤꯅ ꯈꯨꯟꯅꯥꯏꯗ ꯈꯥꯏꯗꯣꯛꯄ ꯍꯦꯟꯒꯠꯍꯜꯂꯤ ꯑꯃꯁꯨꯡ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯂꯩꯕ ꯅꯨꯡꯁꯤꯅꯕ ꯃꯥꯡꯍꯜꯂꯤ ꯍꯥꯏꯕ ꯋꯥꯐꯝ ꯀꯌꯥ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯑꯔꯣꯏꯕꯗ ꯃꯍꯥꯛꯅ ꯃꯤꯌꯥꯝꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯑꯁꯥꯝꯕꯨ ꯀꯔꯝꯕ ꯃꯑꯣꯡꯗ ꯎꯕ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯦꯞꯊꯣꯛꯅꯕꯒꯤꯗꯃꯛ ꯍꯟꯗꯛꯀꯤ ꯃꯤꯈꯜ ꯑꯁꯤ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯑꯃꯅꯤ ꯃꯁꯤ ꯈꯪꯅ ꯃꯤꯌꯥꯝꯅ ꯚꯣꯠ ꯊꯥꯗꯗꯨꯅ ꯏꯪ ꯇꯞꯄ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯂꯝꯗꯝ ꯑꯃ ꯁꯦꯝꯒꯠꯅꯅꯕ ꯃꯍꯥꯛꯅ ꯑꯄꯤꯜ ꯇꯧꯈꯤ ꯊꯧꯔꯝ ꯑꯗꯨꯗ AICC ꯃꯦꯗꯤꯌꯥ ꯀꯣꯑꯣꯔꯗꯤꯅꯦꯇꯔ శ్ꯔꯤ ꯀꯧꯁꯤꯛ ꯚꯠꯇꯆꯥꯔꯖꯤ ꯑꯃꯁꯨꯡ DCC ꯑꯃꯗꯤ APCCꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ This is their policies, polarize society, make you fear, emotionally charged, और जो development का सवाल हो या basic employment का flood का जो critical issues हमारा जो daily life में जो होता है ना इसके सवाल से आपको distract करके emotion से भड़का के polarize करना कासार सिलचरगी विवेकानंद रोड लेन नंबर 15 रुद्र एंटरप्राइज की चाही अनि मपुंग फारकपग मरी लेनना अनौब पोथोक खरसु मियामगी दमक पुथोखरे ngarang pangthokiba thorom aduda नौना पुथोकिबा पोथोकसिंग अदुगी मनुंगदा डिटर्जेंट लिक्विड डिश वाश मचु मखल मंगागी फ्लोर क्लीनर नीम साबोन गॉड मिल्क सोप लेमन सोप शैम्पू अमदी फेस वाश न चिंग यावरे रुद्र एंटरप्राइज की फाउंडर ngairembam manglembana फोंदोरकपगी मतुंगिना हौजिकी मतमदा पोथोक अयामदा केमिकल की सरुक यामना यावबो ओइबना नौना पुथोकदबा पोथोकसिंग असि हर्बल गी ओइबा पोथोकसिंग पुथोकलगनी हाइना महाकना हाइकी पोथोकसिंग असि सेम साबा तंबिनिंगबा मियोइसिंगना रुद्र एंटरप्राइज की कांटेक्ट नंबर 9864394198 नंबर असि की कुथांगदा अकुपा मरोल खंगबा यागनी हाइना महाकना मखा ताखी थोरम अदुदा एंटरप्राइज असि की मरोइबा स्टाफ सिंगसु सरुक याखी मयाम अदुना युमदा सिजिनरिबा प्रोडक्ट सिंग असि अखोय इसा इसाना युमदा सेमजदुना साददुना सिजिनबा यारि प्रोडक्ट सिंग से असि मया युमदा सेमजरा सिजिनरगादि अखोय 50% सु सेव होय अखोय अदुना अखोयना युमदा यामना सेमजरगा योनजरादि अखोयगी इसागी सेंथोक लंबी अमसु ओइरे हाइरिबा सापोन सिंग असि अखोय हक्चांग ननबता नतना अखोय कोकलुबा समसु केंदे हाइरिबा प्रोडक्ट सिंग असि सेमबा साबा तंबिनिंगबा लैरगादि अखोयगी रुद्र एंटरप्राइज की मखादा ट्रेनिंग लौबीदुना सेमबा साबा तंबिबा या असी के से नियगा जुम अखोय पुंखाई मतुंदा थबक सुबा यारानी दो से फिसुना बल लिक्विड लोइरा सेदी टोटल हर्बल नि जे खक असी केमिकल सरू जावरी गसु 100% 10% गुंबा होय केंद्र की होम मिनिस्टर अमित शाह ना ngarang न्यू दिल्ली दा मणिपुर की मुख्यमंत्री युमनाम खेमचान गा उनखरे पार्लियामेंट हाउस कॉम्प्लेक्स दा पांगथोकिबा मिफम अदुदा मणिपुर की हौजिक ओरिबा आइन अमसुंग ngaksil की फिबम यंगसिनखरे अमित शाह ना मणिपुर दा हौजिक चथरिबा शांति पुरकबगी थौरांग असि खोंजेल यांखदहनबा अमसुंग तोंगान तोंगान पुरुपसिंगी मरक्ता नुंसिनबा अमदि थाजनबा हेनकदहनबा मुख्यमंत्री खेमचान दा खंगनखरे हाइरे मिफम अदुदा राज्य असिगी आइन अमसुंग इंटरनल सिक्योरिटी फगदहनबा होम मिनिस्टर अमित शाह ना मणिपुर की दमक नुपी सिंह तगी ओइबा IRB सेमकनबगी अयाबा पीखरे मुख्यमंत्री खेमचान ना महाकी एक्स ता थागलकबा वारोलदा नुपी की IRB सेमकनबा अयाबा पीबीबीगी दमक महाकना थागतबा फोंदोखरे नोंगचुब एशिया दा हौजिक चथरिबा लान की पाउदा ईरान की प्रेसिडेंट ना सीज फायर की दमक हाइजरकबदगी US लानमी सिंह ईरान दगी अथुबा मतमदा लौथोखरगनी हाइना US की प्रेसिडेंट डोनाल्ड ट्रम्प ता फोंदोखरे अदुमैनमक वाफम असि
Tehran nadi achumba natte Trump ki wafam adu yumpham yaudaba report ni haina phongdokre atopa paw amada Beirut ki janada Israel gi lanmina chathakiba air strike amada Hezbollah gi makok thongba commander Yusuf Hassam laikhijre hairi thengna phangba paw amada Iran na US ki makok thongba technology ki company tarani panda landaragani haina lauthokibagi pung kharagi matungda ngarang Bahrain da leiba Amazon gi data center amada drone amadi missile na landakre hairi panbayai mamang thabada Iran gi luchingba singbo hatpagi thawongda technology company sing asina saruk yari haina IRGC na chauna maral sikhiba laikre Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maruoiba paw amukhanna Kausik Rai fans na Lakhipur Kendra gi mafam kayada makatana Mikhal gi campaign sathari Lok Sabha ki MP Dr. Bimola Koizam laktuna ngarang Dr. Maimom Santi Kumar gi vote khomkre BJP na chahi chupa April Fool gumna miyambulana lamjingli haina Congress MP Dr. Angomcha Bimola Koizam na phongdokre Silchar gi Rudra Enterprise ki chahi ani bapong pharakpada anoba herbal pothok sing puthokre Kendra gi Home Minister Amit Shah na Mukhyamantri Yumnam Khemchan gaunakre Manipur gi damak nupi sing tagi oiba IRB semgatna bagi ayapa pikre amasung Iran gi president na ceasefire gi damak haijarakre haiba Donald Trump ki wafam adu Iran na chumdapa pauni haikre Lakhipur online YouTube channel gi paw sanduk chaba ngasigi oinadi matang asidaloi jare